Hello, welcome back to my channel 7 Speed Manipur. Ngasigi video se akoigi Mayol driving school gi tongan ba ngasigi haidi anouba sahi sina lakpada mai special discount amaga loinana offer amaga loinana mayamda pudong ta piri haibagi video ne ado kari de piri no haibusu moi managers unaraga ori utai charaga adusu khangtokse aduga khoigi moigi instructor moigi oza sing moi manung da leiba oza sing degi kari mayamda khoigi khangbe aba knowledge oibe aba kai no kharadi mayam gi damakta hangjarake ado khangminase haibagi tanja to ne ado changuraga mayam khangminase yengminarase ado mayam channel si subscribe to the yaoraga di subscribe to share to sen biramo mari leina ba no ba video mayam ma si channel sida dum phangbigani ko aduna aduga sigi khoigi contact details saiba tare sigi ai screen da dum abjaramage kai gari mayam leile screen da hap contact number se contact tawbirga dum ki yam maroiba informative oiba details se khangbi yagani haiba tare di hangbiraga je khoigi Mayol school driving gi khoigi manager khoi madam ga unaraga wai tai sabagi tanja du sulokchagi aduga viewers singda ngasigi special winter gi offer plus khoigi 2023 na lakpada khoigi Mayol driving school na mayamda kari offer piri gi have su khoigi madam dai khangmina sing ngasigi program je ado madam mayamda mutang share to bi ngasigi si kari offer lei gi have do. Thank you, Sher. Asibumba, Matamama, Amukana, Hanbiba Sigidama, Agiming, Waikom Devasri Devi, my own drive housing, my own driving school, manager in Elizabeth, Equai Haukiba, August date 8, 2022, Asida Koiki, Deputy Secretary, Transport, Dr. David Ilangbam, Atuka Loinana Koiki, Pangway Colony, Vice President. Loinana aikoi Mayol driving school gi chairman aikoi ahalaman sing trainee kaya aduga loinana aikoi inauguration se changsilakrabani aduga ngashi January tha lakpasi ga iroinana aikoi na changsilakpasi tha manga gumbadi mapung pharakadore asigumba matamasida ishona sanbiduna aduga koi trainee singna koi wakhan tabaga loinana aikoi jawrakna aikoi mi 70 hanbadadi Ekoi training singsi ekoi mafam stegi driving course lo krabani haujikshu makhata na ekoi driving course lo du nei koi changsilakli sigai roina na ekoi ki motto oina ekoi she kanosa let us learn how to drive safely and responsibly haibasida ekoi changsilakpani matam tu tegi hauradu na ekoi dibuti secretary na haibasida gumna ratio touba mana my ratio to yong toklaga my car later na toba haibadi yai adubu niti akogi principle yaudana tobo ragadi accident type say yam tokali haiba matam du ding wapam du khangala krabani adugumna driving have a skill oiba maramna ekhina tamba haibama kogi proper kogi train toba yaudana di ekhigi traffic rules and regulation magi signing cautionary sign haiba informatory sign haiba aduga loinana ekhigi akhoida mandatory sign singsi ekhoina khanglaga mkhoi driving de ki class in se loraga shumchang se lakpa tu ga loinana ekhoina road side singda kari ekhoina tamlakraba singda kari sign sing the ibagi haiba training sing tuna bhab ta baga loinana nashidi shumhaina ekhoi toubiyu takbiduna ekoi changsilak labani ekoi ahanba base ki haukhiba August September date 8 2022 the ekoi first base ki ekoi convocation service show impan is ki DTO aduga loinana ekoi transport department ki head of clerk yauna laktuna ekoi convocation service show ekoi pangthok chakrabani
shumai nei khoi sum sangsilakpa matamda khoi inquiry driving class long na ningai ki tamba khoi tungan ba community shing aduga tungan ba khoi ahal khoi angang student aduga loinana profession da leiba housewife da leiba kaya ma shui khoi inquiry la e heba aduga mo khoi na sometimes khoi bu hang bakra di lei heba khoi shi matam ki duration sina khoi shi yam tamding bani Zai shu shin shu school sa thokpa ade husband khoi shu kano office ka ba adu ba hosik matam si di khoi maruina winter vacation leiba matam su oi adu na winter vacation matam si da khoi na kari tok thokpa ya ra haibase laklakan da khoi gi mushu makhoi na driving school khoi maruina khoi gi locality yamba mafam sida leiba sing di khoi driving classes sing che lawre heba duga tungan places sing de gi shu mafam sida driving class lobu la e heba adu ragati akoi basu arapa de gi lakpa sing shu maruina masigi kanabase ekwagi rules and regulation aduga ekwagi traffic ki aduga loina na ekwagi road signing aduga loina na ekwagi proper driving se to bayana ningai aduga proper understanding ekwagi gari gi know your vehicle ekwagi vehicle gi maram do ina paire ba vehicle siki maram da anatomy phau su phap ta ba loina na sanction basida vacation matam da de amba hangaga matam do khara manage to we yaba matam oibanina asigumbada akogi paisha shu ekoina khara hantharaga pibo oiragadi makoi da shu kanaba aduga vacation gi madugi tanjama shu leibanina masikiba phagadra haina khanbadige ekoina 10% discount se ekoi offset pi thokla si haina sum haina ekoi office ma ki degi lakpani aduga ekoi da phanghaliba service se shum haina lege short term course haibama maduda ekoi gi 7 days aduga mashida 10 days aduga loinana certificate course haibama maduda 15 days aduga loinana 20 days haibase ekoi gi office ki mage degi mase available ohen bani heba adubu hariba coursing asigi asida ekoina 10% discount masi hariba January tha ekoi 31st January haubadi ekoi office ki mage degi pithokle masi locality ekoi badalai liba ekoi college chatliba naha sing aduga housewife sing government employee sing kana na vacation gi opportunity she lawraga ekoi paisa da shu relax tawraga masi khudong sa se phangduna harau na ekoi driving ki proper driving to hangmina bagi opportunity to longmina si haibase masum haina wish to cheke mayambo mayon driving school ki maige tegi mashigum opportunity shi pithok shari thank you makha tar point of sarda muk lakjage mathang da ko ahan bada khoi gi 7 speed manipurna khoi gi Mayol driving school gi instructor gi sarbu taram noksari channel sida ko ado ahan bada akoina aina hangningi se khoi gi maruina khoi gi nauna tam khalakliba haiba tare driver sing haiba tare seida khoi gi khangda yada ba magi kai tare an hogolak bagi seida tamdo se khangda se kari kai no haiba soi sar dagi kitang basic oina kitang hapitang thambina ba haje khumjari ada akoina Mayol driving school se akogi mayam dagi top pa kano channel kan academic amasung kano training amane koin bijai se kai doge matamda academy have maramdi akogi driving school haibase koi driving steering by ga tamba katang na khangnaram ne do project koi niyom dadi yaujaba masaki know your vehicle theory part is na sigi theory part se traffic ki rules amasung automobile ge and theory part know your vehicle part ani se yawi aduda mayam akogi institute sidadi sigi theory part amasung practical ani makse akoi tamjai training sida loin tapi aduna ke dogam da akoi gi Mayol driving school se gi motto se jo mayam hajar ke motto let us learn how to drive safely and responsibly sijna ke dogam ha matam da drive safely sida yaure traffic rules se phajana follow to bita gadi akoi gari se niyom chumna lambi de thogoi mam
aduga plus responsibly have responsibility laina thabak tor ko matam da ke do gam isa ma sum mayam si ani sida disturb to da ba adu da public ta problem thon da ba si na ke do gam matam da akhoi gi car si aina on to go dorimni aina thogo doribani aina thawai mayam pu go dorimni aduna isa gi thawai je pu go dorimni aduna aina thori ba car si manung da yaw ba parts anatomy si mayam je phajana khangbi bam ta ka kaigino haiba matam da automobile si like human being ma chu part makhan yawi function makhan yawi device makhan yawi anobo gi chokhalak gi makha po na thaina yoramba po hojik yorok ta ba yawi aduga hojik upgrade torga mayam device parts mayam yawi si je phajana khanga thobi bata ga di thoning da ba thok do isa gi uncertainty do isana machine percentage do handa laga tha gari thobo matam da responsibility leina puri ba thawai mayam isa ge thawai phajana responsibility leina thobi ba amasu aina gari thobo matam da public field ne ne thodor ka do se akoi gi sumang da kai da thobo nate public mau lam da gi yum da gi important ro person ne ama lambi do thina ge do ne aduna akoina akoi sana soiba mine soirak pa si mayam je manage to na ba laiba traffic rules se phajana follow to na ba da mind da inject to raga akoina tambi ba hoba da gi theory se phajana taksa ho raga si je to ba ya si je to ba ya ki ha ba se through institution not like meme na verbally have na ta ba ko institution ji ki makha po na kon ta khiba tam gi ba matam da phajana khanghal laga chakhiba ta ga di mana ningjang thaba ningjang ba ha ba se ani se leira ro institute ta gi talak khrabani na maon de ka suk soi na ningjing la ko matam da gari ki india ki state ki mafam khuding da gari thor ba matam da rules and regulation have a follow to gadawni have a gi traffic da gari khamba da line gi maning da khambi ba adu da gi nasa gi maru oina akoina jam toina thingna ba amber light yellow light na blink toring ai da akoi gi gari chat pa yare yadi have gi information phajana pi ba kai gi no have na matam da amber light lak ba matam da gari ji loi thojane adu thojan bi da ba yeng khena take care oi have signal du da ready kano hena akoi chatpa ya bagi green signal pi bai wakanda thousand badu ki problem tholak kadawa adu simyam je akoi cook na traffic rules and anatomy of the automobiles phajana naina jai si institute sida aduga khoi makha tara koina khoi gi gari amada yauriba khoi gi body gi anatomy hai tare sida khoi khangdaba yadaba masak se kari kai lege hapetang haibi be yagadra akoina samna example am pijage akoi ano spec upal mi le spec upo mi sida ai exam part am tang haijabani ko ado spec upo mi le magi spec stress le target ma cha anu spec upo matam da my lens to stress le target yam nungai ki mona yinga ko matam same thing akoi gi windshield se stress le ba target di akoi na mang da la ka doi ba ma kanu je surrounding ki ubo matam da nungai ro si sina kai do ga matam da gari maintenance maru yam boy maintenance everyday maintenance to gadaba periodically to gadaba si makhan myam se kupna akoi ji sigi mokham sida koi takse amasum koi gi gari da maintain to bo matam da akoi na matam khara kai thok sagi baduna konna gi matam da khanghau da na yak to ba gari haiba ki thok dok se sigi uncertainty sida gi hantha hanna ba gi damam da akoi na kanu maintenance takse bani ana expenditure time ani je koi jam important way ado expenditure amusung time have ja koi vehicle da loina thada lagi ta de koi gari on to bo pam aduna time che kai dong ni ngasi maintenance pum 10 minutes 20 minutes pi gi bduna ai won da thama gari phamaga lagi da badu kala ka dore bani aduna maintenance to matam da engine oil gear oil filter tidagi kano battery check to ba simyam si loina koina sigi mokham sida kamai to goda ke habado munna taksa gani aduga sigi se maintain phajana to biba targa di another lo lam matam sang na auto akoina sigi na ba automobile do sigi na ba ya di gani Mayol driving school gi top mahau theory amasu practical oina taiba institute asida mayam training lobiyu aduga adongi gari license phangba khak na taba gari gi thauba niyom amasu gari gi manung anatomy traffic rules and regulation munna
ꯈꯪꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯒꯤ ꯑꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯌꯣꯜ ꯗ꯭ꯔꯥꯏꯚꯤꯡ ꯁ꯭ꯀꯨꯜ ꯑꯦꯗ꯭ꯔꯦꯁ ꯍꯩꯉꯥꯡ ꯀꯩꯔꯪ ꯖꯪꯁꯟ ꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯃꯌꯥꯝ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯪꯕꯤꯕ ꯌꯥꯒꯅꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯁꯥꯔꯅ ꯉꯁꯤ ꯃꯔꯤꯛ ꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯊꯧꯒꯗꯒꯦ ꯑꯗꯩ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯈꯪꯗꯕ ꯌꯥꯗꯕꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯈꯪꯅꯤꯡꯉꯒꯗꯤ ꯍꯥꯏꯔꯤꯕ ꯃꯌꯣꯜ ꯗ꯭ꯔꯥꯏꯚꯤꯡ ꯁ꯭ꯀꯨꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯂꯥꯛꯄꯤꯔꯒ ꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯕꯤꯌꯨ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ